ꯏꯅꯥ ꯈꯨꯟꯕ ꯑꯩꯈꯣꯏꯅ ꯍꯥꯎ ꯍꯥꯎ ꯆꯥꯔꯤꯕ ꯂꯥꯏꯔꯕ ꯃꯣꯏꯅ ꯀꯔꯤꯕꯨ ꯆꯥꯔꯤꯕꯖꯥꯠꯅꯣ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯅꯧꯕ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯃꯊꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯆꯥꯒꯗꯧꯔꯤꯕ ꯃꯊꯦꯜ ꯑꯁꯤꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯑꯃꯅꯦ ꯆꯝꯐꯨꯠ ꯑꯃꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯅꯦ ꯄꯥꯐꯣꯔꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯍꯨꯝ ꯑꯃꯒ ꯑꯗꯨꯗꯤ ꯊꯦꯡꯊꯔꯔꯣꯏꯁꯦ ꯆꯥꯕ ꯍꯧꯔꯁꯦ ꯀꯥꯡꯁꯣꯏꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯑꯣꯏ ꯑꯗꯨꯒꯤ ꯊꯣꯡꯕꯅꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯁꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯦ ꯆꯝꯐꯨꯠꯁꯦ ꯍꯥꯎꯋꯦ ꯗꯁꯀꯨꯁ ꯆꯝꯐꯨꯠꯅꯦ ꯍꯥꯎꯋꯦ ꯅꯣꯡ ꯇꯥꯔꯦ ꯄꯥꯐꯣꯔꯁꯦ ꯈꯤꯇꯪ ꯀꯨꯏꯔꯦꯕ ꯍꯧꯕ ꯒꯦꯝ ꯒꯦꯝ ꯂꯥꯎꯗ꯭ꯔꯦ ꯍꯥꯎꯋꯦ ꯏꯆꯤꯟ ꯏꯅꯥꯎ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯃꯊꯦꯜꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏꯅꯤꯅꯀꯣ ꯀꯥꯡꯁꯣꯏꯗꯧꯅ ꯑꯗꯨꯝ ꯍꯥꯎꯋꯦ ꯄꯥꯐꯣꯔꯁꯤꯁꯨ ꯄꯥꯐꯣꯔꯗꯧꯅ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯩꯗꯤ ꯍꯦꯟꯅ ꯍꯥꯎꯒꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒ ꯍꯦꯟꯅꯗꯤ ꯍꯥꯎꯔꯝꯗꯦ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯄꯥꯝꯖꯩ ꯎ ꯃꯣꯔꯣꯛꯇꯧꯅ ꯆꯥ ꯉꯝꯗꯕ ꯋꯥꯅꯤ ꯃꯣꯔꯣꯛꯁꯤꯗꯤ ꯋꯥꯎ ꯇꯥꯏ
Hawé. Ina khunba khoina hau hau chariba lai ro moina kari bu chari janu khangde da tawrise adudi chabsu lorbanina ngasi video si swaida loisalaje mathang lakadaba anawa video da anawa mathel amga loinana anawa mahau amga puraga amuk laksige ngasi bye bye